Awang Nongpok Lamdam gi Maheiroi Singna Maheiroi gi Maramdam Thadoktuna Ate State Singa Thabak Thiba Chathrabasu Yaragani gi Maramdam da Thabak Panghalagani haina Home Minister Amit Shahna Phongdorakli. New Delhi Student Experience in Interstate Living SEIL na sinduna pangthokpa Awang Nongpok Lamdam gi Maheiroi Singi oiba Youth Parliament ta wangangladuna Home Minister Amit Shahna ha in kumjalising ani kungedre fawbada Awang Nongpok State ki capital sing train lambi thong amasung airway singa samnahalagani haidi Home Minister Amit Shahna makha tarduna Viral Village program gi damak lupa crore lising mariga chanipan chading tawki masina Arunachal Pradesh ta chawna kanaba fangki Bharat ki khwaidigi chawba train amasung lambi gi thong Brahmaputra Turel gi mathakta saba loire Masigi mathakta Assam amasung Bhutan gi marakta faunagadaba train lambi amasu semgatli haire haukiba chahi tara asida lamdam asida hingsa gi tabak thoramda chada humputara hanthare masigi mathakta lamdam asida security force ki mioi sing sibagi chang sada humputara amasung micham sibagi chang chada marfutara mapan hanthare Home Minister Amit Shahna hai Modi lengakna lalhauba singa yana warol sing tanaduna lalhauba mioi lising taraga chawwa hena khulai thadoktuna mahausagi lambida hanjilakre hairi haukiba jahi tarada lalhauba singa singthaningai oiba yana warol taranithoi sign tawnakre amasung mioi lising tara hena khulai thadoktuna lengakta changjarakre Awang Nongpok Lamdamda lupa crore lakh ani makhai hena thadaragani haina Home Minister Amit Shahna makha tarakle